ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯁꯦ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯔꯒ ꯐꯩ ꯍꯥꯏꯌꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯎꯇꯤꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏ ꯇꯝꯕ ꯑꯣꯏꯅ ꯊꯣꯡꯗꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯥꯎꯕ ꯍꯥꯎꯇꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯦꯡꯉꯒ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯔꯒ ꯈꯪꯒꯅꯤ ꯑꯗꯣ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯃꯔꯝꯗꯤ ꯑꯩꯅ ꯍꯩꯒꯦ ꯈꯟꯅ ꯊꯣꯡꯗꯔꯕꯅꯤꯅꯀꯣ ꯑꯗꯨ ꯃꯆꯜꯒꯁꯦ ꯌꯥꯝꯅ ꯁꯨꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯔꯩꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯕꯒ ꯈꯔ ꯁ꯭ꯋꯥꯏꯗ ꯐꯪꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯁꯤ ꯍꯤꯡꯒꯣꯜꯗ ꯐꯪꯕ ꯈꯔ ꯍꯤꯡꯒꯣꯜ ꯃꯆꯦꯠ ꯃꯆꯦꯠꯇꯒꯤ ꯈꯔ ꯂꯧꯈꯠꯆꯔꯒ ꯍꯥꯏꯗꯤ ꯍꯦꯛꯎꯔꯒ ꯑꯗꯨꯝ ꯄꯥꯛꯅꯕ ꯑꯗꯨꯝ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯅ ꯄꯥꯝꯕꯁꯦ ꯎꯇꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯕꯗꯤ ꯊꯣꯏꯗꯣꯛꯅ ꯀꯜꯂꯛꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯎꯇꯤꯁꯦ ꯃꯈꯜ ꯑꯅꯤ ꯑꯍꯨꯝ ꯂꯩꯗꯅ ꯎꯇꯤ ꯑꯉꯧꯕ ꯎꯇꯤ ꯑꯁꯪꯕ ꯀꯥꯏꯅ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯎꯇꯤꯁꯦ ꯑꯗꯣ ꯁꯪꯁꯨ ꯁꯪꯗꯕ ꯉꯧꯁꯨ ꯉꯧꯗꯕ ꯃꯔꯛ ꯁꯥꯔꯛꯇꯨꯅꯤ ꯑꯩꯅ ꯄꯥꯝꯖꯩ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯥꯅꯕꯗꯤ ꯁꯤꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯑꯁꯪꯕꯁꯦ ꯌꯥꯝꯍꯟꯗꯕꯤꯗ hawai tharak hawai kari hawai manggal atingba haitare hawai manggal atingba siga mana masing khara siga haitare sumai tawdana pangna ngasigi tawre ado mathen se uti khaktana akoigi hawaidabanina akoigi ironba amsu yahonbane ironba mane hawai thungba mane haitare ado yam chamnai kuthong haitare yam chamma mongda thong ai kuthong haitare ko uti thongba niom se lerangmani hawnaba ko ꯃꯗꯨꯃꯛꯇꯤ ꯑꯩꯅ ꯏꯟꯖꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯒꯤ ꯈꯨꯊꯣꯡꯁꯦ ꯁꯤꯗꯤ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯊꯔꯒꯦ ꯑꯗꯣ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨ ꯂꯣꯏ ꯐꯍꯜꯂꯒꯦ ꯃꯁꯤ ꯎꯇꯤꯁꯤ ꯆꯥꯊꯔꯒ ꯂꯣꯏ ꯍꯩꯊꯔꯒꯦ ꯁꯤ ꯏꯔꯣꯟꯕ ꯌꯥꯎꯔꯤꯁꯨ ꯑꯩ ꯀꯣꯠꯅꯝꯅꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒ sina hawai thongba sina kothar haw di male si ahamba ai thong mane ya tre qua rồi está bonito também senta aí tá hao này nó khăng ngâm nên extra tham ô làm này cô mấy nè gì đây mấy tao cái thùng mình thả rất đẹp ngon vậy hoa giống như là ấm tầm miếng đây mà hao chưa xé gì đấy
ꯆꯋꯥꯏꯒ ꯖꯦꯅꯦꯡ ꯂꯧꯕꯅ ꯃꯩ ꯇꯥꯔꯦ ꯉꯁꯤꯗꯤ टेक्निकल प्रॉब्लम खर लेबदगी वीडियो से कंप्लीट होहौद्रे को दो फाउदी नमनबगीदमक ता इने याम कनदि होनजबने अदुगा नुंगाय नुंगायगदबा अदै कानागदबा इंफॉर्मेशन मयाम अमसो अइना चाना सु वारी जे लीगिबने बको अदो अमत यौमद्रे यामना याम नुंगायते अइ अदो मथंग ताबददी यामना कोई करे तारे सेक्शन नमकनबा हाइतारे को मदु होनजगे अइ कितंग सेक्शन लौद्रे हाइतारे सम समना अदो रिटेक तौबो याबा नते मुबांग दे रिटेक तौबो यादबनिना अदुम उपाय लेते याहौरिबा खरसे दुम मयामदा दुम कोई करे तारे उच्चबनि हाइतारे को एनीवे वीडियो सिबु सपोर्ट तौबियो मतुंग ताबदसु नुंगाय नुंगायबा कोई कंटेंट ग लोइना हाइतारे को पुथौनबा तौजगे ngasiगidi काइनर्स